Amta ngako. Ibumogi mingal lepangmodo amta takpiram. Ini naogi shooting में लाख पने को मागी ड्राइवर ने भाई जेके जे अदा मसी जे कोई सीरियस संगी shooting लाख पने हो कोई लेजना लेबाग लेगी फैक्ट्री दने बको अदो माजे याम कन्ना हीरो कमी हीरो नते मे कइनो ये पोचै के मयाम हीरो नि मयाम बाहाय तारे अदु वाइ तो पेट ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨꯗ 14-15 ꯄꯅꯥꯖꯅ ꯅꯥꯇꯣꯟꯗꯣ ꯂꯩꯈꯥꯏꯔꯛꯀꯅꯤꯀꯣ मधु तौनो फने खक्तनीने अइने हारिसे हे नुपी मसादुगी फिनुंगी फुरिन मसा खोंगाव मसा अदु सुबुदुदि अइ हाइदेदना ꯑꯁꯤꯖꯤꯅꯤꯅꯦ ꯐꯤꯂꯝ ꯀꯨꯝꯕꯤ ꯅꯣꯡꯄꯣꯛꯉꯥꯟꯕꯤ ꯍꯥꯏꯔꯤꯗꯣ ꯌꯥꯕꯅꯤ ꯑꯗꯨꯝ ꯃꯥꯅ ꯂꯧ ꯅꯨꯡ ꯌꯣꯜꯂꯒ ꯍꯦꯔꯣ ꯀꯨꯝꯖꯔꯒꯁꯨ ꯃꯥ ꯍꯦꯔꯣ ꯑꯃ ꯑꯣꯏꯅꯗꯤ ꯊꯣꯛꯂꯛꯏꯗꯅ ꯑꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯅ ꯀꯣꯏꯅꯕꯗꯧꯅ ꯊꯣꯠ ꯊꯣꯠ ꯂꯥꯎꯅ ꯃꯣꯟ ꯃꯣꯟ ꯂꯥꯎꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯌꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗ ꯐꯔꯦꯅꯦ ꯅꯨꯄꯤꯗꯨ ꯂꯥꯛꯑꯣꯅꯦ ꯑꯗꯨ ꯀꯅꯥꯅꯅꯣꯕ ꯀꯣꯏꯗꯣꯔꯤꯁꯦ ꯍꯦꯛ ꯇꯧꯕꯒ ꯐꯤꯂꯝ ꯅꯝ ꯆꯠꯂꯤꯔ ꯉꯥꯔꯤ ꯅꯝ ꯆꯠꯂꯤꯔ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯍꯦꯔꯥ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯪ ꯇꯧꯏꯗꯨꯕꯣ ꯐꯤꯂꯝꯗ ꯉꯥꯎꯔꯤꯅꯦꯗꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯋꯥꯛꯁꯣꯞꯁꯤꯕꯣ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦ ꯑꯩ ꯒꯥꯔꯤ ꯁꯦꯝꯒꯦ ꯇꯧꯕꯅꯤꯅꯦ ꯏꯕꯦꯝꯃꯅ ꯁꯦꯝꯕꯤꯗꯧꯔꯤꯕ꯭ꯔꯥ ꯅꯠꯆꯗꯦ ꯑꯩ ꯋꯥꯛꯁꯣꯞꯁꯤꯒꯤ ꯃꯆꯥꯅꯦ ꯑꯣ ꯋꯥꯛꯁꯣꯞꯁꯤꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯄꯣꯛꯄ꯭ꯔꯥ ꯑꯍꯣꯏ ꯑꯣ ꯑꯗꯨꯗꯤ ꯄꯩꯁꯥ ꯇꯥꯎꯒꯤ ꯃꯆꯥꯅꯨꯄꯤ ꯇꯥꯔꯦꯅꯦ ꯑꯩꯒꯤ ꯍꯥꯡꯂꯕ ꯊꯃꯣꯏꯗ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯜꯂꯛꯄꯗ ꯑꯩ ꯎꯇꯤ ꯁꯥꯔꯦ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯒ ꯈꯪꯉꯦꯗꯅ इचलदी याम खंगमिने अइगी लेते हारिसे ꯑꯇꯩꯒꯤꯗꯤ ꯈꯪꯗꯦ ꯑꯩꯒꯤꯗꯤ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇ꯭ꯔꯕꯅꯤꯍꯦ ꯍꯣꯏꯗ ꯊꯝꯃꯨꯒꯤꯅꯨ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯆꯦꯅꯦ ꯍꯩ ꯃꯍꯤ ꯑꯝꯇ ꯍꯩꯔꯨꯒꯤꯒꯦ ꯍꯥ ꯂꯥꯛꯀꯅꯤ ꯐꯖꯅ ꯊꯛꯑꯣ